Imphal Yairipok lambi asi sembidaba mari leinaba kayada haida fawba tabidabadagi lambi asigi mataida tariba khoisaunaraba miyam thoglaktuna chatkhiba ahing nongyaidagi hauduna lambi thingbagi thabak chathakre kongba khetri leikai bamul kangpu hirom leirak machin ilangbam leirak lane 1 irilbung bazar amade kairau yauna tongan ba mafam kayada lambi thingbagi thabak chathakhi adumakpo anaba puba mahi masinga mari leinaba exam thabagi oinadi komthokhi lambi thingba asiga mari leidina kongba khetri leikai मेरा पाइबी के सेक्रेटरी पांगंबम ओंगबी सेरावानुना फोंगदोरखिबदा इम्फाल याइरिपोक ताब लंबी एसी हौकिबा जही कयादगी सेंबिनबा चीफ मिनिस्टर याउना एमएलए मरी लेनबा डिपार्टमेंट कयादा आई बचे पिसिनखिबा लेख्रे अदुमकपुंग असि फावबा लंबी एसी गी ओइरबा फिवम असि येंगसेलकबा लेत्रे लंबी एसी का हेना फतबा मरमना खोदोंगथिबा कया अमा थोखिबा मी सिबा फावबा यावखिबा लेख्रे मरी लेनबा सिंगना लंबी एसी अथुबा मतमदा सेंबियु हाइजरिबा असि थवोइदबा मोंगदा लेंगाक असिना लेथोक्लबदे चंगशिलेबा लंबी थिंगबगी खोंगजंग Makatana hena changshilakani haiba wafam sing fongdoki 2017 dagi nebako akoi Yairipok road che sise akoina sembiu haiba matamda akoi che sang thaba khotpa loina leikhre adu matamda da moina just receipt tawraga akoini moina kaimta hairak result amta pirakteba adu dagi akoina tongningba bannati akoina thingba lambi je thingaga mem prajada ju ti saptongning ba amta nati akoini yadaba ki matang dagi akoina sigi firep se lobani khoigi local MLA ahum sida sune che sang loina thadana loijarabani CM bokta yorabane ba khoin thajari ba pot se akoina complaint toriba mafam sidagi result amta laktragadi akoi ngasi gi se hauriba lambi thingbagi khongjang se khoi kaimta handok charoiba